Kurumzari ISTV Pau Miang Tabi Simbu Northern Phillips Nataram Nokjari Ahanbada Muriba Pau NSN IM Amadi Bar Sarkar na Santigi Wari Sanabada Manipurgi interest Sokpa Yaba Tabak Tobiya Rehana Chief Minister na Union Home Minister Kangan Kray Family Welfare Department gi Director na Suti Loki Budagi Department na Si Mapupan de Baga Panka Koire Employees na Ngasidagi pen down strike Satakre Amadi Center dagi Manipurgi Lau Singu Department na Thadarpa Scheme Singi Sanpam Sing Niyom Sumna Season Ribra Haina BJP na Yang Singadori Hosi Sing Sadong na Pizari NSN IM Amadi Bar Sarkar na Santigi Wari Sanabada Manipurgi interest Sokpiya ba Tabak Tobiya Rehana Chief Minister Okram Ibobi Singh na Union Home Minister Kangan Kray Masigi matangda ngasi Imphal da Tunglal Khiba Chief Minister Okram Ibobi Amadi Deputy Chief Minister Gaikangam Yauna Chief Minister gi Bangloda Paugi Mipamama Pangtokray Paugi Mipamadu da Chief Minister na NSN IM Amasung Bar Sarkar na Santigi Wari Sanabada Manipur Sarkar na Susagodli Atu matamda Warisin Purakpasu Pami Wari Sanaba Aduda Manipurgi interest Sokpiya ba Tabakamata Tawbi Yaroi Haina Chief Minister Okram Ibobi Amadi Deputy Chief Minister Gaikangamna Union Home Minister Susil Kumar Sindeda Pongdok Lamle Hari Ngasi Chief Minister gi Bangloda Pangtoki ba Pawngi Singu Unaba Aduda Chief Minister na Haikibada Bar Sarkar amasung NSN IM na Sanariba Wari asi Bar Sarkar na Kangalakpak Amadi Aiba Oina Pirakpa Amata Laitri Union Home Minister Nadi Matam Kargi Matunda State Government ta Asengba Wafum Kangal Lagani Haina Fongdoki Magna Makata na Haikibada Shingi District Singda Ayan Basakti Piduna Sakot Kongtangi Lambida Mangzil Tanana Bahonagani Kuki UG Group Singa Manipur Sarkar Amadi Bharat Sarkar ga Hauzik Su Taunariba Asi Atubum Matamda Political Dialogue Taunana Bahonari Bharat Sarkar na Su Atubum Matamda Interlocutor Ama Haplaga Wari Sanana Basem Sare KYKL MDF ki Atoba Group Amagi Filler Amatharktuna Santigi Wari Sananaba Sem Sabalore Makoigi Kadar Chamakara Henbana Kulai Galena Atumatamda Toraklagi Haina Kangalakle Fongdoki Makna Makatana Drug Karbar Tobusing Sarkar Sina Lemna Kaktaro Fongdoki NSN IMG Sinannouncing Lady Mayam Nagagi Sinannouncing Mayam Singsi brother sister Naktani Akoi Punamak Sheda Panghatani Manipura, Punamak, Seda, Siminagaduri. Aduna Poi Moya, Poi Kaina, Vasuya Yade, Aduna Moyi problem, Moyi issue. Poi Masi once for all, Masi resolved over Pami, two Karamumatam the Masita, Wadagi Haja, like from now, Karamumatam the Masiwaroshin, Kurakadagi Haja, Yamna Korana, Naivani, Adu Tawadabu, Masigi Waroshin, Namakurana Panavada. Manipurgi interest Sokadava, Manipurgi territorial integrity the Kaigadava, Rujita Natana, Matundu Kaigadava, Adugumba, Sargumba, Haishir Karihani, Madugumbi, Tobiganu, Maduga Yabunga Moy. Adu Natabada, Manipurgi interest Soidova, Manipurgi Apunba, territorial integrity the Kairoidova, amicable solution Ama, Akoi Meam Tanarga, Utokna Tauchi. Madu dona batauda koi angam basakti koi kantorga mateng pangjege Bharat Sarkar ne NSN ne koi aminaraga amicable solution nama puthoga warishin nama puthona batauda di koi karimta objection lete haina koi admai tawna warisana na makhasun chatharapani Manipur Sarkar gi Family Welfare Department gi Director L. Achoba Singna Mamang Chahi gi December gi tang Taramapandagi Lakliba February gi tang Kuntaruk Fauba Suti Laukibana Moiduna Department Asi Mapu Pandabaga Panka Koire Khoisau Naraba Employees Singna Ngasidagi pen down strike Chatabau Kore Housing Department Asida Additional Director Amana Icham Chamba Tabakradang Tauduna Department Asi Yangsilei Additional Director Asina Office Asigi Aruba Chechang Amadi Seltum Seasonaba Yadabana Moiduna Lakaduriva Financial Year gi Flan Bangamdre Hairi District Mapanda Department Asigi Staff Kaya Laiba Amadi Fund Allocation Taunanabagi Chapsaba Kangdabana Makogi Pe Pitokpa Ngamdabagi Pibam Lakadore Director L. Achoba Si Chahi Asigi February Gitan Kunipanda Tabaktagi Patara Gadaba Mioi Amasu Oiri Department Asigi Director Laitrabasu DPG Chairman Oiriba Chief Minister Okram Ibobina Sarkargi Maikedagi Department Asibuning Tina Chalaiba Yananaba Kongtang Lokatri
ISTV News na phongba pawgi matungina lakliba February 3 fawgi manungda department asina pangthokiba thabak thoram kaya pikarak nanaba governor na khangalakpa leire department asigi director leitebgi matangda official kyana principal secretary ga ahumlak unakiba leirabasu hojik phawba thabak amata paikalaktri hairi ngasidagi changsin kiba pen down strike asina maramoidana officer sigi thabak thoram sing lepkre sathariba pen down strike asigi matangda association gi general secretary P Romena atu matamda sarkar na matik taba department gi director ama tharak nanaba apil tawri strike se akogi director se ena tobu sing ko ma se December gi tai trampan dagi February tai kudro ko sti lo ko kidana office ki oiba thabak thoram kaimta uji chathaw yadre financial kanom metaramta ado financial year gi akogi kai ga to lok nung lok adagi mayang gi GP fund kari kari adagi financial gi oiba metaramta uji kanta yadre adugi tangta kuni strike sang hinjabani adu ngasi ga hiyeng ga pen down strike to yaraga si matungda kanona authority na action lok pek taw taraga di koi masi athanga sigi hina kanba khungjang changsin jagani Center dagi Manipur Sarkar gi Agriculture Department na thadarakliba scheme singi sanpam sing niyom sumna season ribra haibadu BJP Manipur na yengsin gadori masig matang danga si BJP gi office ta pawgi mifam ma pangthokre mifam adura saruk yakiba BJP gi Yuva Morcha Manipur Pradesh ki president O Males na phongdokibada center dagi thadarakpa scheme sing asi RTI gi mateng logduna khangdongna na bohonar gani table da lau singu buna karisu kana ba fangloi Longmi Singh Thadarakpa Maru Marang Singh Longmi Singh the Fangandre Longmi Singh Damakta white paper ama putongna naba honargani haike Magna Makata na haike bada Hauzik BDF personnel Singh Tauriba Dabi asi achumba khongthangni makoibu ahenba training piduna sangut patangai fade February tangkunifan fawda first track court thabakoina pangtongna naba matam pikibadu thabakoina taroktrabadi BJP Yuva Morchana democratic oiba khongjang kya sangsilagani haibo wa magna phongdoki agriculture की पोठों ना तो हिंजाबा लौमी सिंगमीना कोई नमना ताजाबा कोई लौ उजरगा हिंजाबा अदुगुम स्टेट असिदा मसी की सरकार सिना कोई मियंग चंबिरतबदगी मसी कोंगावनबा मयाम अमा लेनिबसे कोई भारतीय जनता युवा मोर्चाना यामना हाईली कंडेम तोई अदुगा कोई मसी यामना थुबा मतमदा अखोइना आरटीआई की मटेंग लौरगा हाईरिबा स्कीम मयाम थादरइबा सेंटर की मयाम मसी अखोइ खंगदोगा व्हाइट पेपर मा अखोइ Parjamiamda, कोई भारतीय युवा मोर्चा कोई BJP ना कोई मसियाम थुना कोई पुथोक जगनी अनुगा कोई की यामन मरुएबा कोई BJP ये कोई की अहनसिंग लौबीबा कोई फास्टेक कोट ची कोई यामन मरुए मसिया कोई की डेडलाइन ची 28 तपी अनुगा कोई की युवा मोर्चा यूथ ना पार्टी ना यामन डेमोक्रेटिक होइबा मौंगदा कोई मसि खुंजंग चंगजलगनी Maitei National Front MNF Manipur State Sumang Lela Council amadi AMRPSWA na susinduna puya mai thakibagi chani marphumari subatoram jiribam da supang toke Jiribam Higher Secondary School gi auditorium hall da pangtok pathoram da Art and Culture Department gi Joint Director Sapam Baigya Ikop ki convener Tomba Bosem gi Secretary Rajmohan Barak Valley Maitei Convention gi Advisor Sarachandra na chingba myusina sarugya ke Lai ekpa sangdonabda makong mathang tarba singda manamatum singsu yantoke Puya mai thakibagi chahi chani maripumari subatoram Canada gi konung Montreal da su pangtokre haide Thaurmadu da Ikop ki member Hamam Pramot yauna Canada da khundariba maitei kyana sarugya ke Amarom da puya mai thakibagi chahi chani maripumari subatoram satki batang marida ibayama sumang lila sanglel Mori amadi jiribam da mai pakna pangthoki badu da chauna thaudang lokiba Manipuri State Sumang Lila Council All Manipur Recognized Private School Welfare Association Maitei Council Mori amadi Maitei Lai Thaugal Kanglupu Ikop amadi MNF na thagat pa phongdorkle loina na Bangladesh ki Banubil amadi Canada gi konung Montreal da pangthok pada chauna mateng pangkiba Canada da khundariba Maitei Ichilinau Singh amadi Bangladesh ki miyambu thagat pagal loina na Thoram Singh asi pangtong na bohonabda sel pangalamadi wakal gi temang pirakpa punam pusu thagat pa phongdorkli haina Ikop amadi MNF ki organizing committee gi convener Golmai Makoichung kabine thadorp cherolamada khangalakle Lising Machamapan Marpumatweda Manipur Sarkar gi Electricity Department lineman oina thabak sangbagi ayaba pikraba mioi amagi mahuta atopa mioi amana chahi kya thabak togduna leiram le hari
Wapam masing matang dengan si Manipur Press Club ta paugi mi phamama pangthokrai paugi mi phamadu da thobal kiam sifai haibong lerak tagi laisram ibobi hariba mioi asigi mingda laisram naba kauba mioi amana ibobi masa khangandana department achida thabak toram le haina khomdram subon kauba mioi amana phungdorke laisram naba hariba mioi asina bank tegi loan loba amasung no due certificate lobgi matang da darkar oi bache sang kaya ibobi da loba lakpatagi thikalubuda nabana ibobi gi mahutta thabak toramba si khangnar kebane lising ani shupna taragi october gi tang kuntarukta vigilance na laisram naba hariba mioi asi thabak tongna naba hairpa laikrabasu ngasi phawba thabak togduna leiri masigi matang da nabana ibobi gi ingmanung da fazadaba wahi wata kaya seasonaduna aki akhang kaya poli asigumba kaya asi Manipur Sarkar amadi lanai luk kaya na miyeng changbiyo haina subona makatana paumising da fongdoke tasena asigumba ekhoi mi amagi hakku malaga sukuina gana to bibaje masi koina mang kraba gi hakche masi jigi kaigumba hangbiya bakra koina hangjeni khoi gi vigilance ki kanoje khoi Manipur da masi independent body amaju koina wen gi asama lai the government gi side gi masi gumba kano ji thokna ba matung da mu thokna ba koina government gi side gi khoi yamna kano miyeng ama yi Council of Higher Secondary Education Manipur, Board of Secondary Education Manipur, amadi CBSE gi farikya naksil lakpagaloinana tang kunmanga amadi kuntaretagi haugadoriba council amadi board ki parikya asibo mai pakna pangthongna ba amadi mahiroi singna ningthina lairik pabiyana na ba lakliba tang taramathoi dagi farikya loidriba fawa lamdamasida makal amatagi harau kumai thabalna chingba lemna na ba kesena khangalakli kanaguma lupa amatana exam ya da ban amadi general strike na chingba amata tawduna na basu khangalakli February gitang anida Yaripok Universal College da boarding da laiba class 12 ki Mahiroi Singha College asigi BSc 3rd semester tamliba Mahiroi Muhammad Sis Khan ga khana chena ki bathogdok adugi matangda Muhammad Sis Khana pauche singda college asigi boarding superintendent sapam manawbulana unana bahonaba thawong adubu yanu laibak thibani haina Mahiroi kyana ngasi paumi singda phungdokrai Manipur Press Club da pangthoki ba paugi mipam aduda Muhammad Siskana oza safam manaw amadi boarding da lairiba Mahiroi singda thawai usitaba amadi karem kathaina ba thabak kaya satarapdagi thawdoga du thokibani sapam manawna Muhammad Siskan da khut thaki bisu leite haina Mahiroi singna phungdonaki sumba yama Siskana zada maran chiba koi connect zana connect torga koina boarding chatra singna phone bani habagi koi sumba maran mo zada si bise koi si yaninde ngai jede thamoi singna maramdi mana zada wangang sa bu bakra ngam bu deki indra patna da deki akoi ga maga punna gi bani adu ga mana preski kaida azana injal ga mau phone bani hai se koi ngai thamoi singna ngai te masi uzagi maran tasina laite Satki batang ahungi numidang wairam pung manga minute ni phumanga tab matamda Pratap Cinema Hall mamang da siduna leramba miyoedu ngasi phawwa masak khangdre lakli batang ni fangi pung ani phawgi manungda kanaguma singna asi baksang asi bu claim tawradrabadi aingyo be thabak lokatuna dispose tawrgani haina city police na khangalakli ngasi yok national highway number 2 gi Imphal More lambi gi Lilong Thong mayada bom leire haiduna security na akanba section tharang lokatuna lambi aduda mi chatpada apanba pikrai Assam Rifles na hui season bagaloina na bomb expert laktuna mafam adudagi bomb leire haiduna lokthok laba matungda manak adwaida asoyangam yaugdana pokayan ke mamang da bomb expert singna bomb lokthok laba matungda pokai hankibagi thogdoka manada mamong da ngasi bomb pokai haliba mafam adudagi pawmi sing lapna lehenke makoina bomb pokai haliba mafam adu fawba pawmi sing uba phangkide bomb pokayan kre hairaba matungda mafam aduda pawmi sing changsindona yenglubada bomb pokai bagi khudam amata leiramde mafam aduda leiramba Assam Rifles na ngasi leiramliba bomb aduni haiduna cellutape yetpa ngakokta amaga alu bomb ni haina khangnaba bambula aniga ulaki hari cooperative sakut annabagi matangda media gi thawdang haibisida nomageba workshop ama ngasi lampel pataleba ICM gi conference hall da pangtokre thoramaduda IPR gi director W Rajan ICM gi director Dr Somrendro NCUI project coordination committee gi chairperson Jina Posangbam yauna atemyoy kya susarugya ki All Manipur Working Journalists Union gi President Mobi yauna journalist na cooperative sakut anana bahona bada media gi thawdang haibisida wangang nakhi
GC Tongragi Chamasuba Mapok Kuman Thoram Ngasi Manipur Sahitya Parisad Society Theatre Manipur Amadi Jain Manipur Dance Academy na Puna Kusam Naraga Academy Asigi Auditorium da Pangtokre Thauramadu Lok Sabha ki MP Dr. Timaina Manipuri Sahitya Parisad ki President Professor Elangwam Dinamani na Thauram Mapu Singoi ki Thauram ki Sarukamoina Laikhidraba GC Tongragi photo da miyam na lay sukat ki Loina na tongan ba miyoi taramangada ikai khunaba utki Thauram aduka mari lenena GC Tongraga KH.NAOBA amadi Khangoba haibasida B Sanamacha Saramana Wangangki Loinana Laikidraba GC Tongbrana Iramba Drama Ngabong Khau Society Theatre Manipur na Sanaduna Miyam da Utki Manipur gi Saknairabi MK Binodini gi Marip Drama Toy Suba Mapok Kumon Thoram Ngasi MFDC gi Auditorium da Pangtokre Maharaj Kumari Binodini Devi Foundation amadi Manipur Film Development Corporation Anina Imasi Haina Mingthonduna Pangtoki Bathoramadda Trustki Masaknaiba Myoikya Susarugyaki Thauramgi Sarukama Oina Binodini na Iramba Sam Saramana Direction Piba Isano Film da Maruiba Saktam Langkiba Singbu Kudol Potpiduni Kai Kunake Wangang Kibisina Binodini na Toramba Tabak Thoram Kayabu Singtaki Foundation Asina Sinduna Ahanbo Oina MK Binodini gi Maramda Memorandum Ama Bharatki Masaknaiba Critic Samik Bandopadai na Wangangke into the rich history of Manipur's women's wars, women's battles, and women's culture. Their battles for identity, the battles for their rights, the battles for larger human rights even. So, it opens up Manipur, it opens up a place, its people, its culture, to another culture. And the more cinema can work at that level. Tungda Isano Film Miyam da Utuni Yangan K. Laikhidravi AEB MK Binodini gi Marip Drama Toy Suba Mapok Kumun Falana se Ngasi Laikol na Susinduna Palace Compound Laiba Laikol gi President Dr. KH Sorjini gi Mayum da Pangtoki Tharamadu da Fad Masuri RK Jaljit Amadi Laikol gi President Dr. KH Sorjini na Tharamapu na Sargyake Laikhidravi Binodini gi photo da miyamna Laisukatuna ikai kunabusu utke Wangang Kibasuna Laikhidravi Binodini asi Saknairabi AEB amane Mako Equina Ningsing Bahibasi Yamna Tangai Fade Fongdonake Amaromda Augri Theatre Repertory Kwakatelna GC Tongbragi Chama Subama Pokumon Torangamari Lenana GC Tongbrana Iramba Drama Singi Festival ma MD Holda Haudokre Festival Haudopaki Toramda Theatre Personality Laurembam Jugol Amadi Festival Committee gi Chairman J. Rabi Chandra Sarmana Thoramapu Singh Sarugyaki Laurembam Jugolna Mahak Masa GC Tongbragi Makada Drama Yauba Haurakiba Amadi Sangnaraba GC Tongbrana Takpi Tambiram Singh Kaya Singtaki Sarugyakiba Theatre Critic Buddha Singtamna Haujiki Matamda Anoba Sana Kanglon Kaya Thorpadigi Manipurgi Lajaramba Theatre gi Channel Launchat Kaya Mangsilakle Haibawa from Pongdoki Tungda GC Tongbragi Drama Metric Pass Kaksing Dramatic Union Sanaduna Miyamda Utki Board Amadi Council gi Ayaba Yaudana Niyomgi Wangmada School Kaya Linkalakli Basi recognized Taubra Taudabra Haibadu Yangsin Bagi Tabak Makasa Tarpoina Desam Nangarang Su School Kaya Yangsin Kre Puna School Taranito Yangsin Ki Niyomgi Wangmada Hanglibe School Sing da Mama Passing na Macha Sing Tamandana Naba Kangalak Pagalunena Asigumba School Sing Asigi Matakta Action Lona Naba Sarkar gi Pung Chingchilakli Chiza Hospital gi Blood Bank and Transfusion Services da Automated Nucleic Acid Test Hangdokre Ngasi Test Hangdopagi Thoram Aduda Hospital Asigi Managing Director Dr. Falin Amadi Ati Dr. Singsu Sargyaki Dr. Falin na Ngasi Hangdokliba Automated Nucleic Acid Test Asi Eastern India da Ahanmani Test Asina Miyamda Kanabaki Apiragan have Wapam Pongdoki. That is the basic mechanism. And this is mandatory, we have seen many countries. Because they don't want to take the risk by giving infected blood. Even here, we can do in group, those blood group tested ELISA negative, we can do it in group. The cost to the patient will be about 500.
Thobal District Police Commando na KYKL gi Muyani Wagwai Lamkai Amadi Yaripuk Bazar gi Ngasinung Til Fare Hari. Farbasing Adudi Wahangbam James Singh, Elias Sanju Apokpa, W. Bogan Singh, Wagwai Therapy Sakhonang Makong Amadi, Mutum Ango Maite, Apokpa M. Mani, Kairau Langdum Mamang Lekai Digini Hari. Nupising Matokaramna, Haksang Fana Legadagi, Social Amadi Environment Nupising Karam Batogdang Logodagi Hibasida, Maruina Kananaba, Numit, Nifani Chupna Satagada Batora Mamanga Sidagi, Brahmapu Guru Aribam Lekada Hodokre. Lamjing Tawan Association na Manipur State Social Welfare Board ka Kusam Nadana Pangtoki Batora Maduda, Board Adugi, Chairperson R.K. Nayon Sana na Nupising na, Santok Laina Amadi, Ijet Laina Hinganaba, Tabapakat Minu Wapam Pongdoki. National Animal Disease Report System ngasi sanjen hongtaliba Veterinary Directorate Office ta hangdokre system asina sasan singdan narakpa matamda karamna layangadage masamo fana thambada kari tawgadabe haibagi matangda central gi khutangda khangbangam hairi Veterinary Director Saidokum Jautiana system asi hangdokpa ki thoramda department asigi miyoi sing yauna NIC amadi BSNL gi official sing suserbyaki Toronga Mari Lenana, Director na System Asi Lakpana Dr. Singh Amadi, Sasan Singh da Kanabakaya Pibangam Lagane, Sasan Narkumatamda, Layang Nanabagidamakta, Hospital da Puraktrabasu Yargane, System Asidagi Dr. Singh Karamba, Hidak Tagada Bage Haiba, Kangmang Yargane Haiba from Hakna Fundoki. I can go Agasu, Sonda, Dr. Majamsna, direct Sida Equity head of his discussion Toraga. Matuki particular line se Krambalina no line of treatment credit Togodobano Haibagi line of treatment by Amilo discussion Toroga timely treatment so Pivajavani. Rims Tapung Kunmarigi General Strike Toguni Haina Media the Yorkli Bowa Pharmacy Miamgi Interesta and Dopinanaba Rimski Authority na Marilena Sindapil Torgle. Rims na Hosik Dental College Hang Bayona Tongan Tongan ba Tabuk Toromkea Miamgi Interesta Pakalakli have a from Sufung Dorgle. All Manipur Elementary School Teachers Association gi nauna thopuna naba Hill Teachers Association gi President Ingpubu President oina khankre amadi Amesta Manipur gi han General Secretary oiramba CH Sarat Kumar bu amukanna General Secretary oina naba khanke ngasi khuyatong pukri achawa Maning the Labor, Amestagi head office ta, Pangtokiba Mokoibu Kanbagi Toramada, Secretary Oireba, C.A. Sarat Kumana, Amestagi, General Council gi members sing asi, All India gi tak affiliate Togduna, Manipurda Education Sakona Bahona the Chow, Mating Panganaba, Tabok Paikalagani Habu from Pongdoke. All India Primary Teachers Federation the Tharaga national level da ikoi recognize to godori bani lona education international jauna ikoi thagra asigumba organization of Manipur movement to be haibase miam punamak ta khangna gi namak du election of pangto e haidrai ba se amadi media electro media punamak ki punam taina autok cheri Sadar Hills Chief Association na MGNRD GS ki matangda tang taretagi nipan fawa pung nipunipan gi Sadar Hills ta ban tawguni haina toromadu All Tribal Chief Forum Manipur na handokpinana ba apil torpodagi matam khargi oina bannasi handokle phungdorokle Right to Education Act ki matangda Elementary Education gi Mahiroi Singdagi Paisa Laudanaba Lajarabasu Government School Singna Angang Singdagi Recipe Dana Sale Laure Hana Manipur Alliance for Child Right Thobal District na Phungdorkle Asigumba Pipa Masida Sarkarna Yangsin Binanaba Convener Noni Balana Abil Tauri Karigumba Makal Amatagi charge Amata Pisagi with Marilena Bazar Santa Tobigano Havani admission fee Lobigano Havani a quick exit make sing e Aduna e Aduki Sumatakta differently able or announcing Sigi learning materials in PBU Makoibu Aduga Makoigi Pangum Topa books and stationaries and uniforms bags Matam Sana PBU have a sea exit does not make Lana e Iribasigi Ona Tainaba Kuitawal district who is school Karada Queen announcing Zigi Pisalo Papa Surasanpur District BJP gi mapangal kankananaba Party Sigi President T.H. Chawbagi Poktak Matungina Ngasi State General Secretary Hill Affairs Church Buriba Babananda State Council Member Ais J. Dev Sarama Nachingwa Kangbu Amana Sai Court Assembly Constituency gi Manung Chanba Jabang Phai Khulda Mandal gi oiba mifam pangtokre District asigi oina Hanglap Sai Court amadi Singat ki Mamang Chahida Khan Kibaga Lunana
district president su khankre hari lemo riba kendra ahum gisu mafung faba district committee amamam tha asigi kun fabu manungda siamna na bakhangan kre secretary media affairs L Basanta Sarmana Lakliba Lok Sabha Mikal Asigi Yanglaga District Asigoina BJP Gima Pangal Kankana Naba Anoba member Kia Hapchina Naba Taurang Lere Mikal Asida BJP Gi Mutna Mai Pagna Naba Akanba Lalong Chatari Habu Apam Pongdoki Bharatiya Janata Party Anoba Sayon Maunama Hudik Manipurda Koi Sunsoi Soidana Anoba 2014 Lok Sabha Mikal Asida Bharatiya Janata Party Mirepna Mai Pakwa Mirep Wega Koi भारत की अनोबल लोकसभा में सेमकदबस यूनाइटेड प्रोग्रेसिव अलायंस की सरकार लेररोय नेशनल डेमोक्रेटिक अलायंस की बीजेपी नुसिंग सरकार में लेरगन हैबसे मयाम दे थाजब कोई थमजरी नौना इम्फाल म्युनिसिपल काउंसिल की चेयरपर्सन ओरबा वार्ड नंबर 13 इम्फाल की काउंसिलर अरिबम निमाई शर्माबु यूथ क्लब ब्रह्मपुरना आरोग्यान ओखरे हौजिक सानबगी पावमु लोबिरसे Sanabagi Pogda Kumalampak Artificial Football Top the Chatari Bamari Raksuba Amfa Sene Women's Football League for BM Singh Trophy Ging Asisanakiba Matchta Kripsa Nauremtongna ESU Wankaibu Goal Aniyamada Toykre Kripsagi Goal Aniyadu E Vidyarani Amadi or Rosni na Golamam Chanki Amuromda ESU Wankai Goal Aduna Y Premina Chankivani Classic Hotel na present Toguna Geno Corporate Football Challenger Tha Sikita Kunifan ki Pangtok Lagne Pangtok Doriba Football Tournament Asiga Murilenena Paugimi Pamama Ngasi Hotel Classic the Pangtok Re Paugimi Pamaduda Geno Corporate Football Challenger Sigi Convener Hero Tokchom Amudi Co-Convener Hijam Somorji Chusaruyaki Hero Tokchom na Tournament Asi Institution Visioness Farm Sing Sarugi Yagadabani Haki Masigi winner da Lupali Singh Yankai Loina Trophy Aduga runners up na Lupali Singh Kuntra Amadi Trophy Loina Ataya Topa Award Kasu Yauri Haki Tournament Asi TS Birchandra Football Academy in Sinduna Tabung Koktalaiba Academy Asigi Ground da Pangtokadabani Masigi Form Hotel Classic Tagi Lakliva February Tang Kunmari Fawudgi Manungda Pisangadabani Haina Wapungkea Makatana Fundoki Football ever games promote on ba adegi tongbuda tana bagi football is a way of life, school of life. Aduna masi sugumba yam chang junu aiba adegi yam discipline level game is hanaraga bagi no magi bagi mam wa riba cheli chokun mutinga kau bagi adu magi kanoi penis jariba tournaments Atokpam Manihar Memorial Trust na Sinduna Pisumna Chatariba Atokpam Manihar Singh Memorial ke Samtong Kendra Super Soccer Tournament ki Ahanba quarter final match da ICEA1 Elangbam Lekaina ICLC Hodam Lerpu goal ahum amada aduga anisuba quarter final match tana mix kwakatilna YLLB Ningom Lerpu goal ahum sinwada thoikre Kaksing Makha Playground Chatariba Ahanba JA District Level Football Championship ki winner YPO na oikre match asigi normal time da YPO amadi JA ani sanabda goal ani chanaduna draw chatpadagi tie break da YPO na goal mari ahumda thoikibani Tawung Koki TS Birchandra Football Academy Sinduna Academy asigi ground chatariba under 13 boys football tournament ki ahanba match da kan kanangmanna Lasan Lemopopombu goal ahum sino da thoikre under 16 boys football tournament ki match da Lasan Lemopopomna SKDC Nongpok Sanjan Mambu goal aniyama da thoiki Kiamgade Chatariba Kagemba football tournament ki ngasi sanakiba quarter final match da Manipur College na ALSL awu marapu goal mangamarida BPYC Basikong na ASL Kawabu goal mga sinoda